ngasi numida wairam phongkhiba tongan ba manipuri siphongsing amasung thokhiba thawdo wathoksingi maruibi ipausing miyamna thamjagi ahanbada kangleipaki mairadagi lokosaraga BJP gi election manifesto committee gi mifam pangthokre CPIM gi manifesto phongkhre handak pangthokadoriba taragani pan super lok sabha election asiga mari lainana BJP gi election manifesto committee gi mifam ngarang Delhi da leiba party asigi headquarter da anirak subu oina pangthokre ꯃꯤꯐꯝ ꯑꯗꯨꯗ election manifesto da ꯍꯥꯞꯀꯗꯕꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CPIM ꯒꯤ election manifesto ꯉꯁꯤ ꯐꯣꯡꯈ꯭ꯔꯦ election manifesto ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝ ꯈꯔꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯗꯒꯤ ꯇꯦꯛꯁ ꯂꯧꯕ ꯀꯣꯔꯄꯣꯔꯦꯠ ꯀꯝꯄꯅꯤꯁꯤꯡꯗ ꯔꯥꯖꯅꯤꯇꯤ ꯗꯜꯁꯤꯡꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯗ ꯑꯊꯤꯡꯕ ꯊꯝꯕ Unlawful Activity Prevention Act, Prevention of Money Laundering Act mutatpana singba manifesto da yauri. Amaramda International Congress ki oina Lok Sabha mikhalasi gi election manifesto ngasi phongkhre atopa paomana malem thongamna MLA ke bagi thongal meya da sara henbagi khongjang sangsingkhre. Tungan ba dabi sing tanduna Delhi yauna Manipur gi mafam kya da tha ma hena sara henbagi khongjang sangsilakhibi limit ki losing bi Malem Thongamna Laktokibigi Matung in a Sayuk Pasoi Kendrigi MLA Sapam Kunja Kesor Allies Kiebigi Tira Sapam Lerak Masin the Labor Yumgi Get Manakta Sarahian Bigi Kongjang Sanction Baukre Malem Thongamna Tanduna Lakpa Dabi Ahum Yawa Memorandum Amasu MLA the Pishinki Aduminamak MLA Odiva Sapam Kunja Kesor Allies Kieba Mayum the Leram Daban Maramoraga Memorandum Adu Imungungi Mioshing the Kushina Kiadi Amaromdana MGP gi member asangbam luangambagi mapok numit ke mari lenana Zenimsta dan tawkhre lamdam asida gi awat puladiba sikharadang oirabasu menkhatnabagi pandamda MGP Manipurna leptana satharakpa kathokpagi saruk ama oina Zenims blood bank da blood donation camp pangtokre camp asi arambai illustration amadi Share and Care Foundation samnaduna MGP gi member asangbam loangambagi mapok numit ke mari lenana pangtokibani blood donation camp adura puna donor yankai pandam hongki adubo issue leibe yawbana miyoi kuntra mungna ipiki Zenims ki MO in charge Dr. Konsam Surjit yauna pangtokiba thorama aduda Dr. Surjit na phongtokibadi haibisigi muhut sinba yaba amata leiti sijinabagi sangsu lepa leitana kwangkhalakli Hana Hospital ani ahum kaki gi mathau taramba du lamdamasigi hospital nipu gi mathakta leirakpana gi mathau yamna hengalakpada natana tangai fadaba masu oirakli miyamna blood donation tawbigi sangsara kunthraga mathoidigi ihen hengatpa ngamdri matam khragi manungdadi sari yankai phawbu yaromki Mangna hai yumlo naribi state Tripura Mizoram sing state singdari sada maudra phawbu yawi aduba lamdamasigi miyamna su blood bank singamadi EPP gi kana tamna khanglakpana donation torokli masimak sakhoksa ningaini hauziki mirol gi miyoi sing aphaba hiram singda mai unsilakli ishagi kariguma thorom ama lakpada aphaba romna sangsilakli ngasi su birthday ga mari leinana blood donation torokli ba si aphaba khongthangni loinana mipum khudimangna su matau tamjani ngaini haikena su pausida su makhatari Makasa tharak poina kangla paudi ki to papawmre Lok Sabha mikhal ga mari leinana signature awareness campaign haudokre model code of conduct thugaiba ga mari leinana case ma lokhale CEO election ge model code of conduct thugaiba ga mari leinana case ma lokhale model code of conduct thugairaga CM Bangalore nupi mayam pulle haba political party amana wakalakpadagi district election officer report tokre haina CEO Manipur Pradeep Kumar Zuana phungdorakli ngasi tha sigi taraga mapanamari kunga tarukta pangthokadoriba taraga nipan suba Lok Sabha mikhal ga mari leinana Lamphel Pata leadership electoral office ta electoral participation amadi electoral awareness ki signature campaign ga mari leinana pangthokpa paugi mifam amada CEO Manipur Pradeep Kumar Zuana wapamasi phongdokhibani Paumi singna wohang hangbagi pakum piraduna CEO Pradeep Kumar Zuana makhatana hai election gi notification hek thokpaga election model code of conduct satna bahore political parties singi candidate singna tawba yaba yadabaga mari leinaba singna khangalaga leikrabani se minister gi Bangalore election model code of conduct thugaire nimit khudingi nupi mayam pulle haina political party amagi wakat CEO Manipur lakpalai wakat asi lakpadigi masigi
report pikhalaknaba mari lenaba district election officer da khankhre hauzik phawbi oina report lakpa letri magna makha taraduna kanagumba kangbu kharane election gi phiral singkhatpa yaroi haibena singba social media ra thagalakpa leirabasu CEO office tagi hauzik phawbi oina kanagumba amatana wokalakpa letri loinana handak urkhulda political party amagi candidate ki mifam pangthokpada nomai kapsilakpaga mari leinana district police amadi correction office station singda section tharang lokhanaba khankhre hauzik phawbi oina election model code of conduct thugai case ma lokhatpa leiri hainasu phongdokhi makha satharak poina topa pawmna combined team gi search operation khulai kya fagat pangamkhre kaksing police commando madi hianglam police station gi apunba team amana ngasi ayuk therapy sak ngate khong gi akoi bi satakhiba search operation khulai kya fagat pangamkhre police tagi phangba paw ma gi matungin akangna ba paw ma phangmadi gi kaksing district police ki ASP TSP kramji ki miyang makhada kaksing district police ki OC birlana lusungba combined team amana ngasi ayuk pung taruka makhairom tabada therapy sak nate khong gi akoi bi thibu hum bi thabak satabada khulai kya fagat pangamkhibani ngasigi search operation da magazine ga konaba SMG carbine ama 36 mm AK gi hand grenade mari asi fagat pangamkhi pharaba polam sing makha tab logi thabak lokhanaba hianglam police station sinakhre ari makha satharak poina kangla paw editorial ma'am da thamjagi Leingak pasing ni miyamna himai chumgadabani hauzik oiriba manipur gi irang asi ki woroisin puraktriba phaw taragani 5 lok sabha election pangthokpa yaroi election campaign haudorakpa miyoi adu pharaga maru kokani haina makhau pongna laukhiba sing adu tumina lekhre tha asigi taraga mapanam su kunga taruk takak ani thokna manipur pangthokadoriba lok sabha mikhal thengnagadoriba political party amadi candidate singna athingba punamak namkhaiduna hunna ngangnabigi sinkangjai sathanaduna miyamgi thabak tawba madi mareibak miyam nungsibigi wafam sing phongdoknabadagi misam miyamna samamnaba pokale hauzik thoklibe irang asi makoina mai paklabadi loisinana bohonagani manipur gi apunbigi saktam kaya loi haibigi thajaba piduna mikhalda mai paknaba campaign chathanari opposition candidate amasum ruling candidate anigi maikaidiga hauzik thokliba iranga mari leinaba amadi state na miyam gi damak paikat pathabak thoram singi matangda awai kum taunaduna maral sinariba sing asigi asum mana kanano aran mana kanano haibadu miyamna nainabaga loinana miyam gi damak thabak taurakani thajaba miyoibu mihut oina khanana bo hona pasumi manipur gi miyamna phurup ki amadi yellow mi singi saktam kananaba lamdam asida mitop sanglakpa thingnaba inner line permit system satna halu NRC satna handuna mitop sing khandu amadi memar ngamkhai ki sambal khagadabani haina demand sing tanmadagi legana free movement regime FMR satna bawkhre habisi punamangna khangi amaromda sin koki zaugi khulai paiba lalhobu singa nongmai amata kapnaba tawduna manipur suspension of operation su karamba Leingak ki matamda sign tawna khibano haibu wafam singa sigi matangda hunna ngangnabagi mahut apunbagi saktam thugainaba sugi ground rule thugaiduna landara khibagi wathok singa sigi woroisin hauzik leiriba Leingak asina purakadori bra natragana kanana purakadoribagi haibadu miyamna naina phamthoi hauzik center amasum state asida leiriba Leingakna wathok asigi woroisin purakani normal sida hanjilakpa haure haibagi thajaba piba wafam leirabasu matam sangna woroisin purakpa ngamdabadagi miyamgi pendaba leirakhibani luribadi leba asigi taragani 5 suba lok sabha mikhala sida karamba party na absolute natragana single majority fangduna center da Leingak lon gi thawai pangma ngamlakadagi haibadu nainaba sangi center da Leingak lon gi subli pairakpa party aduna manipur wathoki woroisin purakpa ngamgani natragana ngamloi haibadu nainaba sangi masipuna masi nainabagi iroinana miyamna election boycott tawbagi mahut apamba mirep khanaba wakal fataba mathoktai miyamna pangthokadoriba mikhal asida saruk yaroi amadi mikhal boycott tawgani haibigi phirep mai pakpa ngamdrabadi phirep asigi tongjaba karisu leiroi mangjaba oina thokani election boycott amadi mute khanbada saruk yadaba tarabadi mikhal da mai pakhibadugi maphamda wakatpagi hak leitabadigi makoina tawningba mawongda maning tamna kushi tawbi yari haibigi ayaba pibo oina thokani hauzik thokliba wathok lanthok asida pendaba madi awaba kya mayuknariba sida punamak khangbaga loinana wathok asigi tung koiba woroisin puraknaba honabada miyamgi thaudang sauna lei miyamna pendaba madi khoisaunabadagi wathok asigi woroisin puraknaba politically physically amadi
ꯃꯣꯔꯦꯜꯂꯤꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡꯗꯒꯤ ꯍꯟꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯤꯐꯠꯇ ꯂꯃꯦꯟ ꯇꯨꯍꯦꯟꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯆꯤꯟ ꯀꯨꯀꯤꯖꯧ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯗ ꯁꯔꯦꯟꯗꯔ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯁꯤ ꯊꯣꯛꯍꯟꯗꯅꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯃꯤꯑꯣꯏ ꯈꯨꯆꯣꯛ ꯈꯔꯅ ꯂꯥꯟꯗꯥꯔꯛꯄꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯀꯤꯐꯝ ꯊꯣꯛꯄ꯭ꯔꯥ? ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯅ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕꯒꯤ ꯈꯣꯡꯐꯝꯗꯒꯤ ꯍꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯈꯣꯡꯐꯝ ꯆꯦꯠꯁꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯑꯄꯥꯝꯕ ꯃꯤꯍꯨꯠ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯂꯥꯟꯃꯤ ꯑꯣꯏꯍꯟꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯂꯩꯉꯥꯛꯄ ꯍꯥꯏꯕꯁꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯃꯤ꯫ ꯂꯩꯉꯥꯛꯄꯁꯤꯡꯕꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯥꯏꯀꯩꯗ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯊꯧꯅꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯤꯌꯥꯝꯅ ꯈꯟꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯈꯣꯏꯅ ꯃꯤꯌꯥꯝꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯒꯗꯕ ꯅꯠꯇꯦ, ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯍꯤꯃꯥꯏ ꯆꯨꯝꯗꯨꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯈꯜꯒꯤ ꯊꯧ ꯄꯨꯒꯗꯕꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯟꯗ꯭ꯔ ꯑꯍꯨꯝꯗ ꯃꯤꯈꯜꯒꯤ ꯃꯊꯧ ꯇꯧꯒꯗꯕ ꯄꯣꯂꯤꯡ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯗꯤ.ꯁꯤ ꯑꯣꯐꯤꯁ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯃꯍꯦꯁ ꯆꯧꯙꯨꯔꯤꯅ ꯍꯥꯏ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯚꯣꯇꯔꯁꯤꯡꯅ ꯚꯣꯠ ꯊꯥꯗꯕꯗ ꯈꯨꯗꯣꯡꯆꯥꯅꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 24 ꯂꯩꯒꯅꯤ꯫ ꯃꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 130 ꯑꯣꯏꯒꯅꯤ꯫ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 130ꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 68ꯇꯤ ꯅꯨꯄꯤ ꯄꯣꯂꯤꯡ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯊꯧ ꯇꯧꯒꯅꯤ꯫ ꯅꯨꯄꯤ ꯄꯣꯂꯤꯡ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯅ ꯏ.ꯚꯤ.ꯑꯦꯝ ꯑꯃꯗꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯀꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯈꯜ ꯇꯥꯟꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯂꯥꯛꯇꯨꯅ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡꯁꯨ ꯈꯟꯅꯔꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫